ꯉꯁꯤꯁꯨ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯉꯁꯤ ꯑꯩꯅ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯒꯤ ꯋꯥ ꯌꯥꯗꯕ꯫ ꯑꯛꯕꯔ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯕꯤꯔꯕꯜꯒꯤ ꯍꯩꯁꯤꯡꯂꯕ ꯃꯇꯧ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯂꯛꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯇꯝ ꯆꯨꯞꯄꯗ ꯕꯤꯔꯕꯜꯒꯤ ꯑꯁꯣꯏꯕ ꯊꯤꯕ ꯑꯗꯨꯒ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯛꯕꯔꯗ ꯈꯪꯍꯟꯕ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔ ꯑꯗꯨ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯍꯜ ꯑꯣꯏꯔꯞ ꯇꯧꯔꯕ ꯁꯨꯜꯇꯥꯟ ꯀꯧꯕ ꯃꯟꯇ꯭ꯔꯤ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅꯁꯨ ꯕꯤꯔꯕꯜꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯗꯔꯕꯥꯔ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯕꯤꯔꯕꯜꯒꯤ ꯂꯩꯔꯤꯕ ꯈꯨꯕꯝ ꯑꯁꯤ ꯄꯤꯅꯤꯡꯕꯒꯤꯅꯤ꯫ ꯕꯤꯔꯕꯜ ꯑꯇꯩ ꯃꯟꯇ꯭ꯔꯤꯁꯤꯡꯒ ꯌꯦꯡꯅꯔꯨꯔꯒꯗꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯍꯦꯛ ꯍꯦꯛ ꯊꯦꯡꯅ ꯀꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯊꯦꯡꯂꯤꯕꯒꯤ ꯃꯔꯝꯅ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯋꯥꯀꯠ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯄ, ꯍꯥꯏꯔꯤꯕ ꯋꯥꯀꯠꯁꯤꯡ ꯑꯗꯨꯕꯨ ꯇꯥꯔꯨꯔꯤꯉꯩ ꯃꯈꯣꯏꯒꯤ ꯕꯤꯆꯥꯔ ꯇꯧꯔꯨꯔꯤꯉꯩꯗ ꯍꯦꯛ ꯍꯦꯛ ꯑꯣꯏꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯔꯝ ꯑꯃꯗꯒꯤ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯀꯥꯔꯛꯄ ꯊꯦꯡꯈ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯊꯦꯡꯉꯛꯄꯒꯤ ꯃꯔꯝ ꯅꯤꯡꯊꯧꯗ ꯂꯥꯛꯇꯨꯅ ꯇꯝꯃꯤ꯫ ꯅꯤꯡꯊꯧꯅꯁꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯇ ꯊꯥꯖꯩ꯫ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯅ ꯇꯝꯂꯛꯄ ꯋꯥ ꯈꯨꯗꯤꯡꯃꯛꯇ ꯊꯥꯖꯩ ꯍꯥꯏꯕꯗꯨ ꯈꯪꯂꯕꯁꯨ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯕꯤꯔꯕꯜꯒꯤ ꯃꯔꯝꯗ ꯋꯥ ꯇꯝꯕ ꯅꯣꯡꯃꯇꯁꯨ ꯂꯦꯞꯂꯝꯗꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯃꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛ ꯗꯔꯕꯥꯔ ꯑꯗꯨꯗ ꯇꯤꯜꯂꯕ ꯃꯇꯝ ꯐꯥꯎꯕꯗ ꯕꯤꯔꯕꯜ ꯂꯥꯛꯂꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕ ꯁꯨꯜꯇꯥꯟ ꯍꯥꯏꯔꯤꯕ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯌꯦꯡꯕꯤꯌꯨ ꯏꯅꯤꯡꯊꯧ, ꯕꯤꯔꯕꯜ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯦꯡꯉꯛꯄꯒꯤ ꯃꯔꯝ ꯑꯃ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯏꯅꯤꯡꯊꯧꯗ ꯇꯝꯂꯨꯒꯗꯧꯔꯤꯕꯅꯤ"꯫ ꯃꯍꯥꯛꯅ ꯇꯝꯂꯛꯄ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯇ ꯏꯅꯤꯡꯊꯧꯅ ꯊꯥꯖꯕꯤꯕ ꯑꯁꯤꯗ ꯃꯍꯥꯛ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯦꯡꯕ ꯍꯦꯟꯖꯤꯜꯂꯛꯄ ꯃꯥꯜꯂꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯕꯤꯔꯕꯜ ꯑꯆꯤꯟꯕ ꯊꯕꯛ ꯑꯃ ꯃꯌꯨꯝꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ, ꯃꯔꯝ ꯑꯁꯤꯅꯅꯤ ꯃꯍꯥꯛꯅ ꯊꯦꯡꯂꯤꯕꯁꯤ꯫ ꯅꯤꯡꯊꯧꯅ ꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯟꯖꯔꯕꯁꯨ ꯃꯈꯣꯏꯅ ꯕꯤꯔꯕꯜꯕꯨ ꯋꯥꯍꯟꯒꯦ ꯍꯥꯏꯗꯨꯅ ꯁꯤꯜꯂꯤꯕ ꯑꯁꯤꯗꯒꯤ ꯕꯤꯔꯕꯜ ꯃꯁꯥꯅ ꯀꯝꯗꯧꯅ ꯀꯟꯖꯕꯅꯣ ꯍꯥꯏꯕꯗꯨ ꯅꯤꯡꯊꯧꯅ ꯌꯦꯡꯅꯤꯡꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ, ꯍꯟꯗꯛꯇꯤ ꯕꯤꯔꯕꯜ ꯑꯁꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯥ ꯍꯦꯟꯅ ꯊꯦꯡꯖꯤꯜꯂꯛꯄꯒꯨꯝ ꯇꯧꯏ ꯍꯥꯏꯗꯨꯅ꯫ ꯍꯥꯏꯌꯨ ꯁꯨꯜꯇꯥꯟ, ꯅꯪ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤ? ꯅꯤꯡꯊꯧꯅ ꯑꯗꯨꯝꯅ ꯈꯨꯝꯃꯛꯄ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯁꯨꯜꯇꯥꯟ ꯀꯧꯕ ꯑꯍꯜ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯉꯁꯤꯗꯤ ꯕꯤꯔꯕꯜ ꯁꯣꯏꯗꯅ ꯋꯥꯐꯝꯗ ꯇꯥꯍꯜꯂꯒꯦ ꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯅꯤꯡꯊꯧꯗ ꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯕꯕꯨ ꯍꯣꯔꯦꯟ ꯕꯤꯔꯕꯜꯅ ꯂꯥꯛꯂꯒ ꯃꯍꯥꯛꯅ ꯉꯁꯤ ꯊꯦꯡꯉꯛꯄꯒꯤ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯨꯕꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯇ ꯏꯅꯤꯡꯊꯧꯅ ꯌꯥꯕꯤꯗꯕ, ꯃꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯏꯅꯤꯡꯊꯧꯗ ꯍꯥꯏꯖꯅꯤꯡꯕꯕꯨ꯫ ꯅꯤꯡꯊꯧꯅ ꯈꯨꯝꯃꯤ, ꯍꯣꯏ ꯐꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯈ꯭ꯔꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯕꯤꯔꯕꯜ ꯅꯤꯡꯊꯧ ꯗꯔꯕꯥꯔ ꯑꯗꯨꯗ ꯆꯪꯉꯛꯂꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯂꯗꯨꯅ ꯃꯍꯥꯛꯅ ꯊꯦꯡꯉꯛꯄꯒꯤ ꯃꯔꯝ ꯅꯤꯡꯊꯧꯗ ꯑꯍꯥꯟꯕꯗ ꯇꯝꯃꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯗ ꯌꯥꯗꯕ ꯇꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯅꯠꯇꯦ ꯕꯤꯔꯕꯜ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩ ꯌꯥꯗꯦ꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯃꯈꯥ ꯇꯥꯗꯅ ꯂꯩꯈꯤ꯫ ꯕꯤꯔꯕꯜꯅ ꯑꯃꯨꯛꯁꯨ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯃꯔꯝ ꯑꯁꯤ ꯑꯆꯨꯝꯕꯅꯤ꯫ ꯑꯩꯕꯨ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯊꯦꯡꯅ ꯂꯥꯛꯄꯒꯤꯗꯃꯛ ꯉꯥꯛꯄꯤꯌꯨ꯫ ꯑꯃꯨꯛꯁꯨ ꯑꯛꯕꯔꯅ ꯈꯨꯝꯃꯤ, ꯅꯠꯇꯦ ꯕꯤꯔꯕꯜ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯩ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯕꯤꯔꯕꯜꯅ ꯃꯍꯥꯛꯅ ꯊꯦꯡꯅ ꯂꯥꯛꯈꯤꯕꯒꯤ ꯃꯔꯝ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯋꯥꯗꯤ ꯃꯈꯥ ꯇꯥꯗꯅ, ꯅꯠꯇꯦ ꯕꯤꯔꯕꯜ, ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯗꯦ, ꯑꯁꯨꯝꯅ ꯁꯨꯝ ꯍꯥꯏꯗꯨꯅ ꯂꯩꯕꯗꯨ ꯕꯤꯔꯕꯜꯅ ꯊꯦꯡꯅꯈꯤ꯫ ꯅꯤꯡꯊꯧꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯁꯨꯜꯇꯥꯟ ꯀꯧꯕ ꯑꯍꯜ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯍꯦꯛ ꯌꯦꯡꯊꯣꯔꯛꯄꯗ ꯑꯍꯜ ꯑꯗꯨꯅ ꯍꯔꯥꯎꯅ ꯂꯩꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯈꯤ꯫ ꯕꯤꯔꯕꯜ ꯑꯁꯤꯡꯕ ꯃꯤ ꯑꯃ ꯑꯣꯏꯕꯅ ꯈꯪꯏ ꯑꯗꯨꯗꯤ ꯁꯨꯜꯇꯥꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯀꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯈꯨꯕꯝ ꯑꯁꯤ ꯃꯆꯥꯅꯨꯄꯥꯗ ꯄꯤꯅꯤꯡꯏ꯫ ꯋꯥꯐꯝ ꯑꯁꯤ ꯈꯪꯕ ꯃꯔꯝꯅ ꯑꯍꯜ ꯑꯗꯨꯒꯤ ꯍꯔꯥꯎꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯕꯤꯔꯕꯜꯅ ꯆꯤꯡꯅꯈꯤ ꯑꯗꯨꯗꯤ ꯑꯍꯜ ꯑꯁꯤꯅ ꯑꯩ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯅꯤꯡꯊꯧꯗ ꯑꯩꯒꯤ ꯃꯔꯝꯗ ꯋꯥ ꯈꯔ ꯁꯣꯏꯗꯅ ꯇꯝꯃꯝꯂꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯅꯤꯡꯊꯧꯅ ꯉꯁꯤ ꯋꯥꯗꯤ ꯃꯈꯥ ꯏꯇꯥ ꯇꯥꯗꯅ ꯌꯥꯔꯣꯏ, ꯅꯠꯇꯦ ꯑꯁꯤꯇ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯕꯤꯔꯕꯜꯅ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯑꯣꯏꯔꯤꯕꯁꯤ ꯀꯔꯤꯅꯣ, ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯃꯁꯥꯅ ꯈꯪꯖꯔꯦ꯫ ꯑꯗꯨꯗꯒꯤ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯉꯥꯛꯄꯤꯗ꯭ꯔꯕꯅꯤꯅ ꯑꯩ ꯍꯟꯖꯈ꯭ꯔꯒꯦ꯫ ꯍꯌꯦꯡ ꯑꯣꯏꯅ ꯉꯟꯅ ꯂꯥꯛꯆꯔꯒꯦ꯫
ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯛꯕꯔꯅ ꯑꯃꯨꯛꯁꯨ ꯌꯥꯗꯦ ꯕꯤꯔꯕꯜ, ꯅꯪꯅ ꯊꯦꯡꯅ ꯂꯥꯛꯄꯒꯤꯗꯃꯛ ꯅꯪ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯗꯕꯅꯤ꯫ ꯑꯗꯨꯗꯤ ꯅꯤꯡꯊꯧ ꯑꯩ ꯍꯧꯖꯤꯛ ꯐꯝꯖꯕ ꯌꯥꯔꯒꯗ꯭ꯔꯥ? ꯑꯛꯕꯔꯅ ꯑꯃꯨꯛꯁꯨ ꯍꯥꯏ, ꯌꯥꯔꯣꯏ ꯕꯤꯔꯕꯜ, ꯃꯗꯨ ꯌꯥꯔꯣꯏ꯫ ꯑꯗꯨꯗꯒꯤ ꯀꯣꯟꯅꯊꯪꯗ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯄꯥꯝꯕꯁꯤꯗꯗꯤ ꯊꯨꯡꯍꯟꯕꯤꯌꯨ꯫ ꯁꯨꯜꯇꯥꯟꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯏꯅꯤꯡꯊꯧꯒꯤ ꯄꯥꯎꯇꯥꯛꯂꯣꯏ ꯑꯃ ꯑꯣꯏꯅ ꯈꯟꯕꯤꯌꯨ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯈꯨꯝꯃꯛꯏ, ꯌꯥꯗꯦ ꯕꯤꯔꯕꯜ, ꯃꯗꯨ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯂꯤꯕ ꯑꯃꯁꯨꯡ ꯅꯤꯡꯊꯧꯅ ꯈꯨꯝꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯁꯨꯜꯇꯥꯟ ꯀꯧꯕ ꯑꯍꯜ ꯑꯗꯨ ꯌꯥꯝꯅ ꯉꯛꯈꯤ꯫ ꯁꯨꯜꯇꯥꯟꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯑꯛꯕꯔ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯅꯣꯛꯅꯔꯝꯃꯤ꯫ ꯑꯃꯁꯨꯡ ꯕꯤꯔꯕꯜꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯇꯥꯟꯖꯥ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯈꯤꯕꯒꯤꯗꯃꯛ ꯀꯣꯟꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯥꯒꯠꯈꯤ꯫ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫